asina Manipuri 1975 September hairiba larik asina aibu Manipuri bagi korirol gi tagunda ani suba fida angibase larik asina ahanda fida angibase ekoi isema ekoi parapam anandini magi sajibugi lerana ahanda ekoi Manipuri korirol gi aiba nupi gida mana ahanda larik ni aisina ani suba aduna ibagi khomchasi angang wali lakpasina aina metrika pass tawrpa adwaida aigi laibak si ihan hana komkhibani laibak sida aina aigi laibak 35 aina phongjari bese adu simatandi aina pandaba ngamdadana aina panjagadoribani laibak asida aina khomkhaba matungda aingonda yamna nungaiba chithi ani khak lai ihan hanba chithi sina karmaina laki en haibabu isema aiha isema gi laibak se novel se laibak si pajare imanabi amagi mayumda salubada pajabani tawbagi di aihak se numit adugi numidangda sirage haina lepsabani thawi yaraga adubo isema gi laibak si parubadagi aingonda siningbagi wakaldu mangkhidana sidre aduga mahak nurse gi training ama khalatana satle han amana yam nungai ba poki ai lai apik masaduna mi magi punsi ama kanki hakse aina hojibo ke kaw ngamda magi chithi du project se koi lakhi bani parak saisa koi ki oda jamini aduga sanjayba bhanumati asina tikba ayam mama sumarak saisa kore aduga anu ko mirong haidana ai koi na hoji khangari ba anu ba manipuri saida da korakba anu boy ibagi labda sankhilakba anu bo mirong nupi ki mirong na hari bersih betul jadi 19 baru ada 1950 की betul jadi ना गच्चा की betul masih की मनों का apa ini BMA PBB sudah jadi dia tu orang apa orang dalam negeri masada Manipuri kala masuk sahitya ki gifted qualities जो pa pitro ko se le ai dia lagi am sa 50 years half a century ni man ko ise sahi yang kai concept ko handat ne ye guna pangcha ko thorsida ai ya wo concept se ai ne phagni hai nai phagni na Manipuri sahitya da uda sub ne gi sahi yang kai concept haraga pangcha ko thorsi ai be se gi chunna taki magi awan nungai sigi sahi asuk surya du surya hai na tawriba Kumpal lebih seni, semua orang sihirga. Sudah tu cendera nak jaraba, wah, kamu kalau tampil mi mana pun nupi mana pun, mana pun nupi sehingga lalu bertanda, aku ini lesna, lagi hauraga bahkan lagi maharani lesna na, juga lesna, cina wayan juga ada. Macam tu ni nupa sehingga lalu raga hat bagi nandi pangapa mi pau, macam tu ni lain orang nupi lesna, lina. Magi wakandagi magi tutopi behoina magi chibu kan biba mami hai base asim basoi ma thunjage loina lalana Manipuri pi ola kharabi maya lama hawna khogi linchoi ngambi loina lokibano adi maharani kunina pipocha gambi singsi sembala kunamjana bada lori baror loina kumudinigi masubi sanadumi na matamduda mapa susandadi hamtare loina na British makutta takraga maitai singu mahangna paina na bukona kada kaya wana duga pon bagi 2022 global fiction male matiasi nasiki kanusna di ai mamang ko jagi sida ina ya full paper ma khap ugai muk changna pa dana ma mayam da mamang sinaram da kano ogre ado male matiada ulai basi akoi sahi kitang sida ojagi da di male romsung atia ni ki character si putoka da atia sina yam phajana lailai su mama apa ka ge tawga yam awang ko tha ma da lailai su haibo su putoki ba male em sina mama apa na ina kaya pumudagi jaka na mas mana wani khatni no mo da pumina bani mapa mapa mas mana wani anga ni no no poni atuka
मालेमसिना अदम क्लास 10 फाव पास तौब नमदिग्रबा अगाम अमखकी वारीनि अनिसि मालेम अतिया खेना दतमना अइबना कैरेक्टर से सारकंदा अतियागी फजब सकम से उन होनवदा अखोई मालेम गुबा मांगनबा अगाम की कैरेक्टर से फसलकंदा